Kurumzari, ISTV Manipuri Pau Meeting Tabiri Singh Batarab Noksari, Uzik Marui Pauda, Lamdamasiki water body sing Yokat Pagaloina, Lamdamasiki Ngamakal Singh, Manghandana Bahona Minasi Haina, MU Vice Chancellor and High Cree. Pau Santokna Pizari. Lamdam asigi water body sing yokat pagaloina lamdam asigi ngamakal sing manghandana ba akhang ahi amadi miyamna honamina se haina Manipur University ke Vice Chancellor HNK Sarmana numit mangani chupna chathagada ba freshwater fish taxonomy haiba hiramda national workshop hogdopagi thoramda phungdokre National Bureau of Fish Genetic Resource Lucknow amadi Manipur University ani na punis tinduna pangthokpa workshop hogdokpagi thoramda Manipur University ke Vice Chancellor SNK Sharma School of Life Sciences ki Dean and Iravanta Life Sciences Department ki W Vishwanath National Bureau of Fish Genetic Resources Lucknow ki Director Jay Krishna Jaina Yauna Department ki makok thongba official kya susaruk yakhi Wanga kibas sing na fungdok na kibada hauzik lairiba nga makhal sing asi yokat pagaloina na makhoibu tungkoi na laihana bagidama paikhat liba masung tiziliba si tungi mirol gidamak tani biodiversity maru oiba mafam da lairiba Manipur da hana lezeramba wetland kaya mangsilakle masidanatana akoi bagi fibam da lakliba ahong basina maram oiduna nga makhal kaya masung species kaya nongmanongmagi mangtharagli masi kanana bahona bada kathok pagaloina na professional oiba thabak changi haiba wafam sing fungdok nakhi Vice Chancellor HNK Sarmana lamdam masigi lairiba akhang ahi amadi mari lainaba Department singaloina miyamna Manipur gi hana lezaramba water body sing yokhat pagaloina na lamdam masida marang kaina fanglamba nga makhal sing mutkidana ba honaba tangai fade haiki We had in the last 2 years we had some physical in the campus of the university to develop water bodies. One is a great success is this dinner of the band to the front of the ladies hostel. So for the last 2 years during the Guguli Boza, Nimol Sakova, his university staff got fees and share to the staff and the employee or faculty members of the university at a very discount rate. So that health of the faculty members, staff of the university be included. Manipur University da Library Science da Ming Chanana ba admission test pangthokpa yaroi haina Library and Information Science Student Association Manipur Lisamgi athingba marakta security ngaktuna ngase admission test pangthokre thawong ase Manipur gi itihas ta tangbani haina Lisamgi General Secretary Thonawjam Budhisandrana Manipur University da pangthokpa pawmis singuna bada phongdokre mahang makha taraduna Manipur University da lairiba library ase award apa kayana pikthale Staff award pa laibatanatana mahirui singda library gi khudong saba ningthina phanghande haina BC da khangan ba laikhrabasu ngasi fawba BC na midyeng changdri phiba masida nauna admission test pangthokanu haina khanghan khiba laikhrabasu BC unana ba matam pide amasung register nasu issue ase da daita yawdaba wangang seasonary haiki After emission boycott to department asigi emission test ngasi pungda athoidigi hosi hawrani masi atoba department mungta ta udara mongda security mayam question laga mi kanam sangandana namdana emission asi tawdori masina tawdi akoi ni lisamna taliba library gi dimala si Manipur University authority na oza BC na restana thoidi haiba ta Ngasi MU ge Social Science Block tapang thokhiba admission test adu lisamgi mahirui singna thugaina bo honaki Library Science ki principal na exam se kaihandana pangthokna bamadi BC unahana bo honage haibadagi lisamgi irang adu nemthaki ngasi pangthokliba admission test ase chanaba yaroi haina lisamgi maikaidagi phongdorakli Agriculture Department ta atmagi thabak hapada recruitment rules ki wangmada haplabra haibagi chingnaba leire haina All India Trade Union Congress Manipur State Committee na thadorok pacherola mana khangalagli Amaromda state ki employees singisu chada tarat DA haptana puna DA jamgasubna taret suna pina ba cherola sina dabi tawrakli BDF personal singi thagi honorarium lupali sing tarada hengatlu tha tara humdoi gi tolo piu haina ngasi Manipur Press Club ta pangthokpa All Manipur BDF Welfare Association ki General Conference ta Association asal dabi tawkhre ngasi gi conference ta da aitok Manipur gi Secretary L Sutin Kumar
आमजुगी प्रेसिडेंट वांगखेमचा समजाई सीनियर सिटीजन प्रोफेसर सदानंदन चिंगबा मियोय क्याना सरुक याखी कॉन्फ्रेंस अदुगी तुंगदा पौमी सिंह उनबदा एसोसिएशन की जनरल सेक्रेटरी मोहम्मद रियाज शेखना मणिपुर की लॉ एंड ऑर्डर ngakpada achawa thodang lawriba BDF personnel singi thagi honorarium asi hauzik lupa lising mari khakta piri masi lupa lising tara da hengat halu SP amana luchingba tonganba BDF ki battalion amal lingkhat piu athuba matamda dabi asi thabak ta onthok piu haiki Concrete Day ki thoram ngasi Manipur dasu Indian Concrete Institute Manipur Center na sinduna khurathong de laiba PWD ki office ta pangthokre thoram adu da center asigi past chairman E Binoy Kumar PWD ki chief engineer M Lokendro center asigi chairman KS Ten bayauna miyoy kyana saruk yakhi KS Ten bana ing listing maga chamapan marifuni thoida Chennai da lingkhat khiba Indian Concrete Institute asi Manipur gi oina ing listing maga chamapan marifu nipan da Manipur da center hangki atai state singa yengnaru bada Manipur da hangliba center asina thabak thorum kya paikhali haiki E Binoy Kumar na state asigi resource matik chana leitrabasu isa isa na khangliba gyan losing adu thauna leina quality control tawduna hiram khudimakta world class ki thabak yawnana mohona gadabani haiki World class doesn't mean that we have to make everything expressway with bright coloring. This no, 6 lane, 8 lane. That type of world class is not there. Even if we make a small village road, it should be world class. Even if we make a small this thing, we should have the quality and the product finish should be world class. Lamyan ba irabotna laikidabagi chahi humphumdoi suba kumon thoram oina tha asigi tang kuntaruk ta pangthokadoriba sida lamdam masida leiriba school khudimangna laikidrabagi photo da laishu katpagi thoram pangthokpiu haina mahiroi singi apun balop joint student coordination committee convener thangjam premanandana KSA gi office ta pangthokpa paumi sing unabada phongdokre school singda lamyan ba irabot ki photo mafam chana thamduna mahiroi singda mahaki wakhalon adu matam punamakta kauhandana bhona biu mahakna makha taraduna Lamyan ba sina ing lising amaga jamapan kuntrani pan ki December ki tang kunmapan amasung kuntrada phangkhiba chinga mi phamda mipung khudimak laring hayan gadabani haiba wafam phongdokpat laikhre Bharat Sarkar na hauzik right to education chatnari ba si lamyan ba sigi sana ubangam ba wakhaladu mamphong na hanbaga manai haiki 1938 ta phangkhiba singa mi phamda atamadu da lamyan me irabona mahi machine tamagi landa education ki field da irabona matam du loram ware sahi nipu yankhai gi matunga India government na right to free and compulsory education RTE na chingba lagi basi matam du da tamya me irabona Manipur da mamphau no halabamni ana hariba miyeng sangba tungi da mukta yamna asana mi ma ubangamba asiumba lusing base mahangna laigidaba sahi humfu humdoi shirapasida Manipur gi laiba mahil sing singda mahaki photo da lai kalpi duna masung adudagi mathakta ko school singna panjaba literary min na singba pangthok piu haiduna JSC ma kai dagi dolumna appeal tawjari Panthoibi imagi irat thawni thoram miyamna pangthok piu amadi irat thawni thoram tawgadoriba singda sel thungi mateng pangani haina Southeast Asia Cultural Organization thadorpa cherolamana khangalagli amuka nataram noksari ngase nungthil pung ani makhairom taba matamda chahi yankhaironggi leng oigadaba nupa ama pauna kaithelgi ibohol cycle store manakta taduna lerambadagi miyamna rims ta pukatuna laikanakri hauzik fawba masak maming khangdana rims ki casualty da laikanari IMC City Police amadi City Unit Commando na punna khusam naduna ngasi kaithel manungda potpham phamni bisingna lambida pot thamjinba masagi mapham-dagi hendoktuna pot thamjinba kaya lauthokre sarkar na piriba masagi phampham-dagi hendoktanaba IMC gi maikai-dagi khanganki makhatana karigumba thingba sigi mayokta thabak chatharaklabadi IMC gi bylaw gi makhada phagatuna file thiengani potpham phamni bisingna isagi dama khanbagi mahutta miyamgi khanduna amodakai sing mapham chana thambiu haiki maruiba pau amuka na pizari lamdam asigi water body sing yokhatpagaloina na lamdam asigi nga makhal sing manghandana bhona minasi haina MU gi vice chancellor na haikre meeting tabire sing bu amuka na khurusari